ngasi phongkiba tongan tongan manipuri se phongsingdigi maroibi ipausing myamni thamjigi ahanmada naharolgi thaudang poksi khongasaraga hidden camera nupigi yengba nuwaitaba photo namduna social media thagalamba ama phare Imphal hospital amagi nupi staff singi dress hongpham card mobile phone kuthangda hidden camera wani sijinaduna hospital adugi nupi staff singi yengwa nuwaitaba photo video recording sing social media ra thadoklambada siena bani haiba hospital adugi nupa staff ama cyber crime police station farba matung CGM Imphal West na equis adubu tha sigi mari phawba numit humni police custody remand pikre cyber crime police station ngarang phagalakhraba mi edudi sandelgi Lambung village degi Saint Josba anal sai kunga mathu apokpa lekidraba Saint lungamni thaudo sigi matangna victim oidibi nupi asina cyber crime police station complaint phal ama lankhalaki complaint aduna hairibidi hospital sigi second floor de leb staff nupi singi dress hongpom ka da liba ugi rect mobile phone da black tip napsinduna hidden camera oina thamlamba victim asina khanglakibani hairiba mobile phone adu kanagi no haidun hospital adugi founder da thiganaba hanglubur equis asigu eramani hospital asigi senior oibi nupi staff tasu mobile phone asigi gallery de yauriba photo amadi video na singbasing kari kari yauri haiduna thikatki madure equis asina phone aduda secret oina thamlamba photo kya social media dagi download tawbuda khanglakibani hairibi equis asina staff nupi asida tha taruk tere rongi mamangda khangna sanaba oina ba propose torokhiba lekre hairibi equis asigi proposal nupi asina yadana lakhibani hairi Police na equis asida natana mana sijinaramba mobile phone amadi phone adugi sim card singyauna punna phagatkhibani police na equis asida wangpong sathabada phone adu mahakini haiba masane azaki police na di case asi thigatpa hobada ngairibana makhata bu wangpong sathanabagi damang asi CGM Imphal West ta puthorkhibani police na equis asi butha asigi mari fawba wangpong sathanabagi damang CGM Imphal West ta player ni rakhi Police ki player du tar mutung CGM Imphal West na equis asibu tha asigi mari fawba numit humni sumna police custody thamdana wangpong sathanaba khangani khre hain supaw shin mukhatana phongdorakli atopa paw manamu suspend dokre Jenims ki ATC counter da LDC record clerk oina leiba M Premananda amasum counter asimakta da grade 4 oina leiba AMD Akbar Khan ani ki mathakta disciplinary proceeding lokhatuna thabaktagi suspend dokre Suspend manungda LDC record clerk M Premananda amasung grade 4 anigi headquarter asi Imphal roigani Jenims ki director Professor LDBN gi ayaba yauduna headquarter thadoktuna satpa yaroi haina director asina hokhiba October 19 na order ama thokre haina su pausna palakli makasa thara koina sana laiba pauksi ri to pamaruiba paumana National Panchayat Award pinaba thagatpa wangsingi pakum pikhatabigi watho officer singna thausadabadigi union minister masana se minister se irakre Ministry of Panchayati Rajna incentivization of panchayat scheme gi makhara thabak phajana tawa panchayat state amasum union territory singna National Panchayat Award pinaba online khuthangda award Chim Mapanda questioning singi pakum thagat bagi thabakta Manipur yamna sothana lairibasi yenglaga Union Minister of Rural Development and Panchayati Raj Givira Singhana Minister ayibsi role tharaktuna state asigi GP amasum masiga manaba traditional local budi punamana National Panchayat Award asiga mari lendana hanglibong singi pakum thagalakna ba mari lendaba singa khangana ba hairakre haidi Ministry ga naknaba pawgi likhuna man hai National Panchayat Award asigidamak tuan award thimapanda Ministry gi wang sing National Panchayat Award ki portal da upload tokibani hairi wang sing asi mensilaga thagalak bhaibasi gram panchayat khudimaki tawdruba yadraba bani thaba asi ministry na numit khudingi online meeting ki khuthangda state singi oina review tawbugo loidana mari lena official sing wari watai sanaduna lakwi Hanaka Ministry gi Mekedi gi Manipur da GP sing amasum masiga manaba local levels budi singa award thimmapan aduga mari leinaba wang sing adu online gi kuthanga thagatpagi thabak sing mapung fana sangsinna ba khangalakhi balekrabani pausna hai haukibo October 19 phawba Manipur gi oina puna gram panchayat amasum masiga manaba local budi lising ohunga samga marf gi manungda samaga yangkhai gi nipan khaktama wang sing gi pakum thagalakhi Amaromda Tripura, Telangana, Chhattisgarh, Odisha, Dadra and Nagar Haveli amasum Daman and Daugi di ministry na target tawbasang adu sada sama accept tawkre Amaromda Manipur lenga ki mekedi gi tampaki GP sama ko humpuko matuesi khaktamak wangi pakum
ꯄꯤꯈꯠꯅꯕꯒꯤ ꯋꯥꯐꯝ ꯈꯟꯅꯕꯤꯅꯕ ꯍꯥꯏꯖꯔꯛꯄꯒ ꯂꯣꯏꯅꯅ ꯂꯦꯝꯍꯧꯔꯤꯕ ꯚꯤꯂꯦꯖ ꯍꯦꯝꯂꯦꯠ 3,318 ꯑꯁꯤꯗꯤ ADC ꯑꯣꯏꯅ TN ꯍꯤꯜꯁꯀꯤ ꯃꯈꯥꯗ ꯂꯩꯈꯤꯕꯅ ꯄꯟꯆꯥꯌꯇꯤ ꯔꯥꯖꯀ ꯄꯥꯎ ꯐꯥꯎꯅꯗꯅ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈꯤꯕꯅꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯖꯣꯔꯥꯝ ꯃꯦꯘꯥꯂꯌꯥ ꯅꯥꯒꯥꯂꯦꯟꯅꯆꯤꯡꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯁꯨ ꯅꯦꯁꯅꯦꯜ ꯄꯟꯆꯥꯌꯠ ꯑꯦꯋꯥꯔꯗ 2023ꯒꯤꯗꯃꯛ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ 932 ꯂꯩ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯂꯣꯀꯦꯜ ꯕꯣꯗꯤ 943 ꯂꯩ GPꯁꯤꯡ ꯑꯗꯨꯗ ꯅꯠꯇꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡ ꯑꯗꯨꯁꯨ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯂꯣꯏꯅ ꯊꯥꯒꯠꯇꯨꯅ ꯆꯥꯗ ꯆꯥꯝꯃ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯩꯔꯤ ꯑꯃꯔꯣꯝꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛꯇꯗꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇꯁꯨ 15 ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯒꯤ ꯁꯦꯟꯐꯝꯁꯤꯡ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯄꯤꯊꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯔꯤꯕ ꯅꯕꯦꯝꯕꯔ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯥꯎꯈꯨꯝ ꯊꯥꯒꯠꯂꯛꯀꯗꯕ ꯋꯥꯠꯂꯤꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯁꯨꯡ ꯃꯁꯤꯒ ꯃꯥꯟꯅꯕ ꯂꯣꯀꯦꯜ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯣꯗꯤꯁꯤꯡ ꯑꯁꯤꯒꯤ ꯃꯦꯟꯁꯤꯜꯂꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨ ꯑꯞꯂꯣꯗ ꯇꯧꯍꯜꯂꯛꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯥꯎꯇꯥꯛ ꯄꯤꯅꯕ ꯈꯪꯍꯜꯂꯛꯈꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 31 ꯐꯥꯎꯕꯗ ꯃꯦꯟꯁꯤꯜꯂꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯃꯄꯨꯡ ꯐꯥꯅ ꯊꯥꯈꯤꯕꯁꯤ ꯄꯨꯟꯅ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ 169 ꯁꯨꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯔꯨꯔꯦꯜ ꯗꯤꯕꯂꯞꯃꯦꯟ ꯑꯦꯟड ꯄꯟꯆꯥꯌꯇꯤ ꯔꯥꯖꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯄꯟꯆꯥꯌꯇꯤ ꯔꯥꯖꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯏꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯟꯆꯥꯌꯇꯤ ꯔꯥꯖꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯁꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ 169 ꯈꯛꯇꯅꯤ ꯂꯦꯝꯍꯧꯔꯤꯕ 3,318 ꯑꯁꯤꯗꯤ PRIꯒꯤ ꯃꯈꯥꯗ ꯂꯩꯇꯦ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯁꯤ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤ ꯂꯣꯏꯅꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯍꯤꯜꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯗꯨ PRIꯅ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯟꯆꯥꯌꯠ ꯑꯦꯋꯥꯔꯗꯀꯤ ꯋꯥꯍꯪꯁꯤꯡꯒꯤ ꯃꯦꯟꯁꯤꯜꯂꯕ ꯄꯥꯎꯈꯨꯝ ꯊꯥꯒꯠꯄ ꯑꯁꯤ GP 169 ꯈꯛꯇꯃꯛ ꯑꯌꯥꯕ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈꯤꯕ ꯂꯩꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯔꯝꯒꯦ MSFDASꯀꯤ 3ꯔd ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯕꯣꯔꯗ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ 10 ꯎꯠꯀꯗꯧꯔꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯂꯝ ꯗꯤꯕꯂꯞꯃꯦꯟꯠ ꯁꯣꯁꯥꯏꯇꯤ MSFDASꯀꯤ 3ꯔd ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯤꯐꯝ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯌꯥꯏ ꯇꯪꯕ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯒꯋꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯐꯤꯆꯔ 5 ꯅꯟ ꯐꯤꯆꯔ 5 10 ꯎꯠꯀꯗꯧꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯀꯦꯕꯤꯅꯦꯠ ꯍꯣꯜꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯕ ꯃꯇꯝ ꯐꯥꯎꯕ ꯃꯤꯐꯝ ꯑꯗꯨ ꯆꯠꯊꯈꯤ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯗ ꯁꯤꯅꯦ ꯄꯣꯂꯤꯁꯤ 2020 ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯅꯕꯒꯤ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝꯁꯨ ꯈꯟꯅꯈꯤ ꯍꯥꯏꯔꯤ ꯄꯥꯎꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯤꯅꯦ ꯄꯣꯂꯤꯁꯤ 2020 ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯀꯔꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯊꯥꯛꯇ ꯀꯨꯞꯅ ꯈꯟꯅꯈꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯁꯤꯅꯦ ꯄꯣꯂꯤꯁꯤ 2020 ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯌꯥꯅꯕ ꯃꯅꯤꯄꯨꯔ ꯁꯤꯅꯦ ꯀꯃꯤꯁꯟ ꯂꯤꯡꯈꯠꯈ꯭ꯔꯦ ꯀꯃꯤꯁꯟ ꯑꯁꯤꯅ ꯄꯣꯂꯤꯁꯤ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯃꯇꯝꯗ ꯌꯦꯡꯁꯤꯟꯕ ꯂꯣꯏꯅꯅ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯁꯤꯅꯦ ꯄꯣꯂꯤꯁꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯁꯦꯟꯐꯝ ꯀꯌꯥ ꯌꯥꯝꯅ ꯆꯪꯒꯅꯤ ꯍꯥꯏꯕꯗꯨ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯑꯃ ꯂꯩꯉꯥꯛꯇ ꯄꯤꯈꯠꯄ ꯂꯣꯏꯅꯅ ꯄꯣꯂꯤꯁꯤ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯟꯅꯈꯤ ꯉꯁꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 19 ꯐꯥꯎꯕ ꯅꯦꯁꯅꯦꯜ ꯐꯤꯂꯝ ꯗꯤꯕꯂꯞꯃꯦꯟꯠ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯂꯤꯃꯤꯇꯦꯗꯅ ꯁꯤꯟꯗꯨꯅ ꯒꯋꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ 59 ꯁꯨꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯐꯤꯂꯝ 10 ꯎꯠꯀꯗꯧꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯌꯥꯅꯕ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯄꯝꯂꯣꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ IOCLꯒꯤ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠ ꯗꯤꯂꯔꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯟꯗꯤꯌꯟ ꯑꯣꯏꯜ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ IOCLꯒꯤ ꯃꯈꯥꯗ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠ ꯍꯥꯡꯂꯤꯕ ꯗꯤꯂꯔꯁꯤꯡꯅ IOCꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡ ꯇꯛꯁꯤꯜꯂꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯅꯕꯦꯝꯕꯔ 9ꯅ IOCLꯒꯤ ꯆꯤꯐ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤꯕ ꯑꯁꯤꯗ ꯌꯥꯅꯕ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠꯁꯤꯡ ꯂꯣꯟꯕ ꯌꯥꯎꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯏꯝꯐꯥꯜ ꯑꯣꯏꯜ ꯑꯦꯖꯦꯟꯁꯤ ꯃꯃꯥꯡꯗ ꯑꯣꯜ ꯃꯅꯤꯄꯨꯔ IOCL ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠ ꯗꯤꯂꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣ ꯅꯕꯀꯦꯁꯣꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯑꯦꯄ꯭ꯔꯤꯜꯗ ꯏꯟꯗꯤꯌꯟ ꯑꯣꯏꯜ ꯀꯣꯔꯄꯣꯔꯦꯁꯟꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧꯅꯕꯒꯤꯗꯃꯛ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯣꯐ ꯏꯟꯇꯔꯦꯁ ꯍꯥꯏꯅ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯇꯨꯅ ꯄꯦꯇ꯭ꯔꯣꯜ ꯗꯤꯂꯔꯁꯤꯡꯅ ꯊꯥꯎ ꯁꯤꯡꯅꯕꯒꯤꯗꯃꯛ ꯇꯦꯡꯀꯤ ꯇ꯭ꯔꯛꯁꯤꯡ ꯂꯩꯅꯕ ꯈꯪꯂꯛꯄꯗꯒꯤ ꯕ꯭ꯂꯪ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯇꯦꯡꯀꯔ ꯂꯩꯗꯨꯅ ꯕꯣꯗꯤ ꯆꯟꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯦ ꯗꯤꯂꯔꯁꯤꯡꯒ ꯒꯥꯔꯤ ꯅꯤꯐꯨꯒꯤ ꯃꯊꯛꯇ ꯂꯩꯁꯤꯜꯂꯨꯔꯕꯅꯤ ꯂꯧꯁꯤꯜꯂꯨꯔꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤꯒꯤ EMI ꯊꯤꯕꯗ ꯊꯥ ꯑꯃꯗ ₹1,50,000ꯒꯤ ꯃꯊꯛꯇ ꯆꯠꯂꯤꯕꯅꯤ ꯃꯁꯤ ꯆꯍꯤ 1.5 ꯐꯥꯔꯛꯂꯦ ꯑꯗꯨꯕꯨ IOCLꯅ ꯄꯤꯈꯤꯕ ꯊꯥꯖꯕꯒꯤ ꯃꯇꯨꯡꯏꯟꯅ ꯗꯤꯂꯔꯁꯤꯡꯗ ꯋꯥꯛ ꯑꯣꯔꯗꯔ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯍꯥꯏ
IOCL na High Court case leibana piba yadana leiribani court case leina karigi IOCL na explanation of interest hanglibano IOCL na kumza English ngani taraga humdoigi reta wa order piba lekre IOCL na wa order piba yarba power pibi dana leibana maramoiraga dealer singna laishiluraba gari singa du chen ba yadabadigi EMI thibda awaba meunare gari singa du sung thauna dana sai ama makhairom si EMI thiraga lakli masina dealer singa si khamthekna wale maramsina IOCL na wa order athubra pibiu na khoina piroi hairabade dealer singna thiriba EMI si IOCL na pobiro haina so haijakibani dealer singbu gari lehalaba sale sangna tangai phadaba si sang sing thorang toba lohelaba matungna wa order pibidaba si asuma thawna the haukiba October 13 ga mathoida IOCL की चीफ जनरल मैनेजर का डीलर्स का वीडियो कॉन्फ्रेंसिंग की कुथाना वारी सनाबदा डीलर्स ना मयोंगनरी अवाब से येंगलगा EMI असि IOCL ना थिबिना बाहायजख्रे मदुदा महक नवेम्बर 9 इम्फाल लाखलगा डीलर्स याउन अपुन ममिफम अमा पांगथोकलबा मतुंगदा प्रॉब्लम से कोहनना बोहनगनि हैना थाजब पिरखलै माखि वाफम अदुबु तारबा मतुंगना मणिपुर दा लेरिबा डीलर्स ngasi retail outlets ngasi thong loan gani haina torambadu hangdokkhibini IOC na piriba thajabadu yenglaga khongjang ngasi yaithokpani haina su pausna makhatana fomdorakli makasa tarak poina top pawmna national highway animakti economic blockade kaukhre MGNR EGS की सेंफम लाना सीजन की बलैती लेंगा All Manipur Tribals Developments Grievance Forum AMTDCF na mangzongna lauthuki ba matungina thasi gi ahum gi ehin nongyai gi National Highway anima Imphal Dimapur amsu Imphal Jiribamta matam kaktab economic blockade kokre hiramsigi matangda AMTDCF ki president Heso Loro masum Gangonglum kumbanam kuyek pi dan thadorakpa sirolaman hai forum sigi mekedi haukibo October 10 da Manipur gi minister da memorandum ama pisinduna MGNRGS ki India ki government ki Ministry of Rural Development na kai tharakpa lupa crore satre ka yankhai ga taruka point yankhai asi thadopina ba taksin khrabani adu state sigi district taraga taruki oina lupa crore sa matama kai takhi masina maram oiduna mamang na forum masina sathagani haina tarama economic blockade adu October 10 da sirol ama thoktuna he tokibani loinana October 13 phawgi manungda lengang na pakhum piraktrabadi National Highway number 2 amadi 37 na matam kaktaba economic blockade sathagani haina mangzongna na lauthokiba lekhrabani maram masina thasi ahungi ahing nongyai highway animakta matam kaktaba economic blockade sathagani haina warep lokibani masida Manipur gi miam truck association transporter association amadi CSO singna mapung phana sogat piu loinana social media ki khuthangna kanagum organization kharana khongjang asibu lan ohona na bohona ribedu khudaktagi lepiu hanasu sirolosna makhatari nakalamaramda AMTDGF na lauthuklibe economic blockade khongjang asida mapung phana sogat kani hana chairman and secretary association Tamenglong headquarter gi president Makuiji yang gangme amasum village authority chairman council Tamenglong gi president Athanba upamaina puno khuyek pino thadorakpa sirol amana sohari masida sunatana cookie chip association chu champur amasum cookie chip association technopol anina su economic blockade khongjang sima pungpana sawat kani hari saira sida Manipur lenga ki rural development and panchayati raj ki deputy secretary Laron Buns Phimate na thadorakpa sirol amana hai MGNREGS ki panduna leriba senpham singa sigi sada sama thadoktrabadi matam kaktabi economic blockade tawkuni haina TDGF na phongdorakli wapam sigamna laibak thibani MGNREGS ki ministry ni thadarakli bel pakror satreka yangai ge taru asi lana sejina ki belaiti iramsigi matang na forum na shirakli maral singa sigum pham yaudabani MGNREGS ki fund singa sidi tribal khaktagi nati masidi Manipur gi towan district taraga turuk makta khundari ba job card holder khudimakini hauju power state lengang na phangli ba crore satreka yangai ge taru ka point yangai sigi manungda crore samadi singamadi tamgi district khudimakti yen thokrabani hauju su athubu matamna crore samga yangai yen thokna ba tharang tori makhatana su lemhori be senpham sing matam gi matung ina yen thorakani hadi amaromdana atopa paw manamu Konungi sanathong thugairamba miyoi serak phambam thoi maisau ningsinglu haukiba November amagi numidang pung 13 tabada konung manunglomdagi yu ngawbne haibat nupa amna thorakpa ayangba kana konungi sanathong thomjinduna thugai khibagi dama miyoi dubu serak phanganbam thoi haina maisau ningsinglupna phongdorakri
Maisau Ningsinglup Amadi, Laidembi Sintaluki Secretary Anina Tadorak Basirol Nahai, Historical and Ancient Monuments Act 1976, 1979 Gimanung Salava, Konungi Sanatong, Tugaramaki Tawon to Lepativani. Mapamasigi Asyang Marueva Miamda, Wakaloxing Tahanba Watpa, Kopni Yingsin but Marilena Vasina, Watpadigi, Taudo the Tokibani Hana Miana Longne. Ancient monuments to Gai Yekai Bibisi, Masibungak to Nabab Simli Ekasigi, close 30 section to Gimatungina, Mara Labor Mui Serapina Bagi, provision Yori, Maramaduna Taudo, Langana inquiry to Hunduna, Asum Oranti Toku, Mara Lam Labadi Serapan Batangafati, Ancient monument among the historical site of Habisi, Lebam Oivida, Kada Pobomaru Oibiki, Habishigi, Itilama, Miamna, Porokna Bohona, the machine Asobo Pambayam Oigan Hensu, Paushin Makatana Fondorakli. Amaramdana Haryana Panchat Mikhalgi Butta Fugai Nakre, EBM Tugai Kre, Haryana da Panchat Mikhalgi Bot Tadanaringai, Bazar Polling But Amada Mio Kupu and Gimarata Sativa Mona Fugai Nakre, Kemira da Sakta Madu Lahokiba, I think Bamat Laitana Magamaga, Fugai Nakiba do the electronic voting machine at Dragon EBM Amatuai Kre, social media the video do Parks on Yang Nakre, Nak Park Tana Bamio Kupu and Eduki Mio Kayamar Aso Open Nankre and Police Nike. Bazar Police Chief Rahul Dev na polling booth adu da thuna sanction ki amasum phiba madu lakshin ki fugai nari bu khutpu ani do police officer singna khaidokna na ba hona ba do video adu ukhi adubu makhoina makhata na khut thana ki amasum amaga sakuri sing langsina ki masi bazar da natana bibani Zins Kaikhal Mahendra Nagar Nuha Bunskula Panipat amasum Munangar Haryana gi district mapana pangthokli batangkak ahungi election adugi ahan batangkak ni Noada su kut thona bamasum nung na thana basingi pau khungang ani degi laki amasu mikal pangthokli district mapana tu da voter lak nifugu mapalai polling board lising taruka sunagi taraga mapan hangdokli hanesu pau sin makhatana phongdorakli makasa tarakpo na huyelan pau de to pau khra namo yumai sak da selam sum sana yakre ngasinung tilpung ohumlom tarakpada tentha haibung mamang lekai da leiba moirang them sana Say Kuntraga Mapan Apopole Hidrabe M. Kartiki Yum Electric Short Circuit in Sakrari. Taudoshi the Muyamata Aso upon the Hodra Sulupa, Songa Satpigi Bundle Ani, Lupasani Satpi, Samamasum Sana Mohor, Amaga, San Ahungi, Lighting Sing Pamu Ani Upuama Sopasedama, televisions, mobile phone Humamasu, gas cylinder Amayauna, Pabot Tararum Sukmain Sakrari. Makasa tarakpo ina to papa na fesa una sa tarakpa survey di school gi playground puna leramba madi school thong lulamba thengnarakre Federal Student Organization kanglai pak fesa una sa tarakpa institutional survey gi manungsana ngasi hangang AC gi manungsana leiba larik yengmom awang lekai primary school Abu Siddiq Junior High School Kairang Khunjul Amadi Kairang Khunjul Primary School ahum asida sakhiba yengsin khongchata Kairang Khunjul Primary School amadi Abu Siddiq Junior High School haibi school ani sida school ge playground amata lemina bamadi school ani es ayuk pung taraga matuga minute kuntraga tre tar pawbada thong lon leramba thengnara ki haina Facebook ki secretary publicity sansam pretigi sirolamana phungdorakli Zero Duna Makatara Dunhai, School Singer Sigi Lady Bapimam Sing a Sigi Matang Lupasina, Hizaning Madi, say Sigi Hokiba Mars Kungatru, Directorate of Educational is not Tokiba Notice Amagimatungina, pre primary digi, class to a pub school Kabamasum, Kumbamatam, Leptuna Pirabasu, High other school singing Salibra, Havigi Matanga Marie Nava, higher authorities in the Yingson view. Mamang na school si Yengsin Masalova Matamda, Ozasing Sang Nine character Bamadi school si Twong London labor catting Raki, Maramadun Haribi school Anisigi Ozasing Mumari higher authorities in the actual Lokapinaba Kanzadi. Makatarapada, Ladik Yangmum Awang Lekai Primary School Gipibam Sing Sincre, Haribi school Sigi Oza Mangamati Atopa, school Digi Etestor of Oza Ani Amagapuna, Oza Taret Leramatinaraki. School Sigi pre-primary the Mahiri Mapanatuga primary gi oinadi Mahiri Amakakta Leramatinarki. Hiribi school Sigi oin Oza P. Prem Latamadi Kamai Tweba Kabu Hiribo Ozani school Karamde Adobu Yam Naklibidi primary school Mahiri Amakakta Lebi school Sid Oza Ani Etestor Maduni. Hiribi school Sisu Mari Lane of higher authorities in the Yangsin Biohana Pesoki Mekadi Puning Sing Silakli. Lob asina thamjaning libdi lamdam asita mahailoi sangsing de lepalaitana makhatana yengsin hikani amadi school karamda oja sing amasum mod chinduna thamnama thengnarabadi prinamadi electronic media ki kuthangna lebak miyamda khangani afaba awon education purangna bohonabada ekhoi punamangna thaudang lawminasi hainasu Facebook ki mekai digi thadorakpa sirola dudasu appeal torakli
ꯑꯃꯔꯣꯝꯗꯅ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯕꯤꯖꯦꯄꯤ ꯋꯥꯀꯔꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯈ꯭ꯔꯦ, ꯒꯥꯔꯤ ꯀꯌꯥ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯃꯊꯪ ꯆꯍꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒꯤ ꯃꯑꯣꯡꯗꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯏꯂꯦꯛꯁꯟꯒꯤ ꯄꯣꯔꯝ ꯄꯣꯃꯤꯠ ꯌꯥꯠꯄ ꯍꯧꯅꯈꯤꯕꯒ ꯂꯣꯏꯅꯅ ꯃꯨꯛꯅꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯑꯣꯏꯔꯤꯕ ꯕꯤꯖꯦꯄꯤ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯔꯤꯕ ꯋꯥꯀꯔꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯉꯁꯤꯁꯨ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯕꯤꯖꯦꯄꯤ ꯋꯥꯀꯔꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯈꯤꯕꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯃꯉꯥꯟ ꯇꯥꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯕꯤꯁꯥꯜꯒꯔꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯇꯥꯡꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯕꯤꯖꯦꯄꯤꯒꯤ ꯋꯥꯀꯔꯁꯤꯡꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯥꯀꯔ ꯈꯔ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯊꯧꯗꯣꯛꯇꯨꯗ ꯁꯣꯛꯂꯕ ꯀꯣꯡꯒ꯭ꯔꯦꯁ ꯋꯥꯀꯔ ꯑꯗꯨ ꯁꯤꯀꯟꯗꯔ ꯑꯂꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦ꯫ ꯃꯥ ꯈꯨꯗꯛꯇ ꯕꯤꯁꯜꯒꯔ ꯁꯕ ꯗꯤꯚꯤꯖꯅꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯈꯤ꯫ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯈꯤꯕ ꯕꯤꯖꯦꯄꯤ ꯋꯥꯀꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯟ ꯁꯔꯀꯥꯔ ꯀꯧꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯣꯡꯒ꯭ꯔꯦꯁ ꯋꯥꯀꯔ ꯁꯤꯀꯟꯗꯔ ꯑꯂꯤ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯔꯁꯨ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯤꯑꯣꯏ ꯈꯔꯅ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯒꯥꯔꯤ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯐꯥꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯩ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯐꯥꯌꯔ ꯄꯔꯁꯣꯅꯦꯜ 5ꯁꯨ ꯁꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯅꯝꯊꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯅ ꯇꯉꯥꯏ ꯐꯗꯅ ꯅꯣꯡꯃꯩ ꯔꯥꯎꯟꯗ ꯀꯌꯥ ꯀꯥꯞꯈ꯭ꯔꯦ꯫ ꯀꯥꯔ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯝꯕꯤꯗ ꯃꯤꯑꯣꯏ ꯑꯃ ꯊꯣꯝꯂꯝꯂꯕ ꯃꯇꯨꯡ ꯅꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯥꯔ ꯊꯧꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯒꯥꯔꯤꯗꯒꯤ ꯆꯤꯡꯊꯗꯨꯅ ꯇꯝꯊꯤꯅ ꯐꯨꯅꯕ ꯍꯣꯠꯅꯔꯝꯈꯤꯕ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯌꯥꯔꯛꯇꯕꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩ ꯔꯥꯎꯟꯗ ꯀꯌꯥ ꯅꯣꯡꯊꯛꯇ ꯀꯥꯞꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯑꯁꯥꯝꯒꯤ ꯅꯣꯔꯊ ꯂꯈꯤꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡ ꯆꯟꯕ ꯆꯒꯣꯇꯤ ꯕꯥꯏꯄꯥꯁꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:30 ꯇꯥꯕꯗ ꯗꯠꯁꯟ ꯒꯣ ꯀꯥꯔ ꯑꯃ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯊꯧꯔꯛꯈꯤ꯫ ꯀꯥꯔ ꯑꯗꯨꯅ ꯂꯝꯕꯤꯗꯨꯗ ꯂꯥꯛꯂꯝꯕ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯃꯗ ꯊꯦꯡꯖꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯝꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯝꯕꯤꯒꯤ ꯃꯅꯤꯡ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯀꯥꯔ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯒꯥꯔꯤꯗꯒꯤ ꯆꯤꯡꯊꯔꯕ ꯃꯇꯨꯡ ꯐꯨꯕ ꯍꯧꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯝꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯈꯔꯅ ꯆꯪꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯣꯕ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯐꯨꯗꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕꯁꯨ ꯇꯤꯜꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯔꯛꯇꯕꯗꯒꯤ ꯅꯣꯡꯃꯩ ꯔꯥꯎꯟꯗ ꯀꯌꯥ ꯀꯥꯞꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯥꯔꯅ ꯊꯣꯝꯂꯝꯕ ꯕꯥꯏꯛ ꯊꯧꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯁꯤꯈ꯭ꯔꯦ꯫ ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯔꯤꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯨꯄꯥ ꯂꯥꯈ 1.2ꯗ ꯌꯣꯟꯊꯣꯛꯂꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯟꯕ ꯉꯝꯈ꯭ꯔꯦ꯫ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯃꯥꯌꯣꯛꯇ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯕꯔꯄꯦꯇꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯥꯊꯦꯔꯕꯥꯔꯤ ꯑꯦꯔꯤꯌꯥꯗ ꯃꯤ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯇꯧꯕ ꯈꯨꯠꯄꯨ ꯑꯃ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯄꯨꯂꯤꯁꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯉꯝꯈ꯭ꯔꯕ ꯑꯉꯥꯡ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯗ ꯁꯍꯔ ꯑꯂꯤ ꯑꯦꯂꯥꯏꯁ ꯕꯥꯕ꯭ꯂꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯥꯔꯒ ꯄꯨꯈꯤꯕꯅꯤ꯫ ꯑꯂꯤ ꯄꯨꯂꯤꯁꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯐꯥꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯉꯁꯤ ꯑꯂꯤ ꯐꯥꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡꯁꯨ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯑꯂꯤ ꯐꯥꯔꯕ ꯃꯇꯨꯡ ꯋꯥꯡꯄꯪ ꯆꯠꯊꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯍꯥꯛꯅ ꯍꯔꯌꯥꯅꯥꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤꯗ ꯂꯨꯄꯥ ꯂꯥꯈ 1.2ꯗ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯔꯌꯥꯅꯥꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤꯗꯨꯁꯨ ꯄꯨꯂꯤꯁꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯧꯕꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ PM ꯌꯥꯎꯍꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯕꯦꯝꯕꯔ 22ꯗꯒꯤ 30 ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯃꯐꯝ 12ꯗ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯑꯃꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯅꯅꯕꯁꯨ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯄꯨꯡ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯄ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯥꯡꯊꯣꯛꯅꯕꯁꯨ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯅꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯀꯟꯐꯥꯔꯃꯦꯁꯟ ꯉꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯁꯔꯨꯛ ꯌꯥꯅꯕꯁꯨ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯐꯝ 12ꯗ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯍꯧꯗꯣꯛꯀꯗꯧꯔꯤ꯫ ꯏꯝꯐꯥꯜꯒꯤ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ, ꯍꯩꯉꯥꯡ ꯏꯕꯨꯙꯧ ꯃꯔꯖꯤꯡ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ, ꯃꯥꯎ MFDC ꯁꯤꯇꯤ ꯀꯟꯚꯦꯟꯁꯟꯅꯆꯤꯡꯕ ꯏꯝꯐꯥꯜꯒꯤ ꯃꯐꯝꯁꯤꯡꯗꯁꯨ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯐꯦꯁꯇꯤꯚꯦल ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯄꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ MMA ꯐꯥꯏꯇꯤꯡꯁꯨ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯔꯁꯤꯡ ꯂꯥꯛꯀꯗꯧꯔꯤ꯫ ꯂꯣꯏꯅꯅ
skateboard competition su pangthokadori masigidama confirmation launari haidi amaramda moirang khunauda traditional hut sing sadna thamgani cultural programs sing commercial stalls food stalls fashion show World War II museums tent city gi decoration sing thamgadori boat amadi haptada tongan ba laibak sing oiba cultural programs sing foreign stalls sing meet the star literature meet flower show fashion show na sing musu pangthokadori loinana ibudau merging haingangdana night tourism tent city amadi cultural program amasung food stall sing arambai show muna competition UB lakpi sagol lamjen na singba utkadori mapan kangjai bunga amasung kangla polo ground da men's international polo tournament CM sagol kangjai tournaments maudana sangai runs marathon flower show kumalam paktana sport activity sing MFDC da film screening behang ends khuga amadi mathilda curtain riser gi thoram sing pangthokna ba sem saba loikre hairi henesu pausna makhatana su phongdorakli atopa paw manamu lokada takraba truck lokhatuna driver gi thawai kankhre Manipur Drivers Association amadi masiga satminari bagari ki association singi mateng loinana ngarang nongalamdai pung 3:30 tabada Nagaland gi laingoi purakpa lakpa truck ama Maram Bazar yoramdai da lokhara tasinbagi kudongthiba thawdo amada train amadi JCB na singma sijinaraga driver adubu matam san hospital layengduna kudongthiramgadabadagi kanba ngamkhre hairi ngasi ko kaithel da leiba MDA gi office ta pangthokiba pawgi mifam amad association asiki general secretary Sanjoy Khetre miyum na ki ngara nongalamdai pung 3:30 tabada Nagaland gi lengoi puraga lakpa truck ML01N 2149 asi Maram Bazar yoramdai da lokhara tasinbadagi truck adubu thoragliba senapati gi sajauba village dagi nipuni mauk sai yankhai soki Matamsana MDA ga satminari bi association singa pau pirakpadagi Senapati District Truck Owners Association Senapati District Truck Drivers Unions amasum All Manipur Gorkha Drivers and Owner Association gi thaumi singa loinana train amadi JCB na singba sijinaraga driver adubu lokha dagi lokhathi loinana tasin kiba truck adusu singkhathi MDA gi leizariba ambulance na soklaba driver adu sijo hospital puraktuna lengki soklaba driver adu doctor na thoidok mi painingai oiban leitre habitigi ngasi hospital gi discharge torokre driver du ngasi MDA gi ambulance na ma ki mayum phawa thinbikre loinana MDA gi mekedi gi sinpam kharasu MDA gi president Sekho Budasandra masum advisor Samut Ganga na kusinaki MDA na matam punamakta driver singi yephanaba thabak toroga lakli matungdusu driver singi amadi gari chatliba miyam gi damakta pangbe ba mateng pangkhigani matungna thooningdaba siguma thaudok sing tholakpa matamda MDA gi senapati sekmai natragana atai highway singda leiriba office ta natragana mari leinaba mi singda khudakta pawpi biyu loinana highway singi nagyetta tariba khunja singna so asigumba lebak thiba thaudok ama hek thokpaga mari leinaba association gi mi singda pawpi biduna matam sana miyoibigi mamal yamna thawai sing kanbada pangbiu haina sumakna makatana phongdoki makasa tharak poina topa pawmana RTI tharga sien tanbagi thabak tawbigano Moirang Kampu Gram Panchayat ki manungna kanagomba kharana RTI tharga sel tanbagi business tawbi yaure hairaduna aikoina tawjariba thabak singa sida tawramdaba yaurabadi madugi matik saba sairadu phangjage haina Moirang Kampu GP gi pradhan laurembam Rameshona phongdokre Pradhan Rameshona wapamasi ngasi GPSC ki manungda leiba apunba Ward Mapalda leiriba ningol singda sakauruga mari lainana asama khudol sing tambagi thoramda phongdokibani tangkak naina pigadaba khudol pot sing yenthokpagi thoram ado ahanbigi oina GPSC ki ward number 8 amasung ward number 9 gi oina hentokhi Kongpal ningthobung laikai da leiba Puri Puraba Lai Mandapta pangthokiba khudol yenthokpagi thoram ado ward number 9 gi election committee gi member case inauksa suryaki Ward ani AC gi oina sarakna ningol samri romda Pradhan L Rameshona khudol singa du kusinaki English singa niga taraga teret ki October gi English singa niga kungani thu gi October phaw gi manungda miyam gi oina paikhat kiba sako thorang gi thabak sing utpa calendar amasu miyam da phungdoki khudol pot singa du yen thokpaga mari leinana Pradhan L Rameshona ki GPSC gi aponu ward mapal makta tangkak naina sakobaga mari leinana ma ki maike gi angamba khudol pot sing tamgani Kumamagi ningol singi yamna maruai pathoramasi saruk yabaga loinana ngamjaba khara khutul tamjabani maagna miyam gi mihut oiringai matamda GPSC gi manungda sakwa thorangi thabak angama thakta pekhatki 14th Finance Commission MG Narega gi yauna miyam gi thabak paikhatchabada kanagumba kharana RTI thaduna sel tanbagi business oina satharakpa yaure masi tawbigano
ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯗꯤꯕꯦꯂꯞꯃꯦꯟ ꯑꯁꯤꯗ ꯇꯧꯔꯝꯗꯕ ꯑꯣꯏꯔꯕꯗꯤ ꯆꯩꯔꯥꯛ ꯐꯪꯖꯒꯦ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯔ ꯈꯖꯤꯛ ꯂꯩꯕꯗ ꯃꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯂꯥꯟꯅ ꯁꯟꯗꯣꯛꯅꯕ ꯍꯣꯠꯅꯕ ꯇꯧꯕꯤꯒꯅꯨ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ ꯃꯔꯐꯨꯗꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯒꯤ ꯑꯦꯆꯤꯞꯃꯦꯟ ꯎꯠꯂꯦ ꯑꯋꯥꯠꯄ ꯈꯔ ꯂꯩꯔꯤꯕ ꯑꯁꯤ ꯃꯦꯟꯈꯠꯄ ꯉꯝꯅꯕ ꯂꯥꯛꯀꯗꯧꯔꯤꯕ ꯇꯔꯨꯛꯁꯨꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕ ꯇꯥꯔꯕꯗꯤ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯒꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯄ꯭ꯔꯙꯥꯟ ꯔꯃꯦꯁꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯏꯁꯇꯦꯠ ꯑꯦꯛꯁꯄ꯭ꯔꯦꯁꯇꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯒ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯦꯁꯦꯖꯤꯡ ꯐꯥꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯋꯥꯠꯁꯑꯞꯅ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯈꯛꯇꯗ ꯑꯦꯀꯥꯎꯟ ꯂꯥꯈ 26.85 ꯊꯤꯡꯈ꯭ꯔꯦ ꯏꯟꯁꯇꯦꯟꯁ ꯃꯦꯁꯦꯖꯤꯡ ꯐꯥꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯋꯥꯠꯁꯑꯞꯅ ꯍꯧꯈꯤꯕ ꯊꯥ ꯈꯛꯇꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯑꯦꯀꯥꯎꯟ ꯂꯥꯈ 26.85 ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯦꯀꯥꯎꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯖꯔꯁꯤꯡꯅ ꯁꯣꯛꯄ ꯉꯝꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯊꯤꯡꯈ꯭ꯔꯕ ꯑꯦꯀꯥꯎꯟ ꯂꯥꯈ 8.72 ꯌꯥꯎꯔꯤ ꯍꯥꯏꯅ ꯀꯝꯄꯅꯤ ꯑꯁꯤꯅ ꯉꯁꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯧꯈꯤꯕ ꯊꯥ ꯈꯛꯇꯗ ꯀꯝꯄꯅꯤ ꯑꯁꯤꯅ ꯊꯤꯡꯖꯤꯟꯈꯤꯕ ꯑꯦꯀꯥꯎꯟꯁꯤꯡ ꯑꯗꯨ ꯃꯦꯁꯦꯖꯤꯡ ꯄ꯭ꯂꯦꯠꯐꯣर्म ꯍꯧꯈꯤꯕ ꯑꯣꯒꯁט ꯊꯥꯗ ꯊꯤꯡꯖꯤꯟꯈꯤꯕ ꯑꯦꯀꯥꯎꯟ ꯂꯥꯈ 23.28 ꯑꯗꯨꯗꯒꯤ ꯆꯥꯗ 15 ꯍꯦꯟꯒꯠꯂꯕꯅꯤ ꯍꯥꯏꯔꯤ ꯆꯍꯤꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯑꯃꯗꯒꯤ ꯊꯥ ꯑꯗꯨꯃꯛꯀꯤ 30 ꯐꯥꯎꯕꯗ ꯋꯥꯠꯁꯑꯞ ꯑꯦꯀꯥꯎꯟ ꯂꯥꯈ 13ꯒ ꯁꯨꯞꯅꯒꯤ ꯂꯤꯁꯤꯡ 45 ꯊꯤꯡꯖꯤꯟꯈꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯦꯀꯥꯎꯟ ꯂꯥꯈ 9ꯒ ꯂꯤꯁꯤꯡ 62ꯒꯤ ꯌꯨꯖꯔꯁꯤꯡꯅ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯤꯡꯈꯤꯕꯅꯤ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯏꯕꯁꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ +91 ꯌꯥꯎꯔꯕ ꯃꯇꯝꯗ ꯈꯪꯅꯔꯤꯕꯅꯤ ꯍꯥꯏꯅ ꯋꯥꯠꯁꯑꯞꯅ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯌꯨꯖꯔ ꯁꯦꯐꯇꯤ ꯔꯤꯄꯣꯔꯠ ꯑꯃꯗ ꯈꯪꯂꯛꯈꯤꯕꯅꯤ ꯃꯃꯥꯡ ꯆꯍꯤꯗ ꯆꯠꯍꯟꯕ ꯑꯀꯟꯕ IT ꯔꯨꯜꯒꯤ ꯃꯇꯨꯡꯏꯟꯅ ꯌꯨꯖꯔ ꯂꯥꯈ 50ꯒꯤ ꯃꯊꯛꯇ ꯑꯆꯧꯕ ꯗꯤꯖꯤꯇꯦꯜ ꯄ꯭ꯂꯦꯠꯐꯣर्मꯁꯤꯡꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠꯁꯤꯡ ꯐꯣꯡꯗꯣꯔꯛꯀꯗꯕꯅꯤ ꯃꯗꯨꯗ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄ ꯋꯥꯀꯠꯁꯤꯡ ꯑꯃꯁꯨꯡ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯔꯝꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯅꯤꯡꯊꯤꯅ ꯄꯟꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯆꯧꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯐꯪꯁꯟ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯃꯤꯌꯥꯝꯒꯤ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯕ ꯑꯔꯥꯟꯕ ꯏ-ꯄꯥꯎꯁꯤꯡ ꯁꯟꯗꯣꯛꯅꯕꯒꯤ ꯄ꯭ꯂꯦꯠꯐꯣर्म ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯇꯣꯉꯥꯁꯤꯡ ꯗꯤꯖꯤꯇꯦꯜ ꯄ꯭ꯂꯦꯠꯐꯣर्मꯁꯤꯡꯗ ꯊꯥꯒꯠꯅꯔꯤꯕ ꯑꯁꯤ ꯑꯀꯟꯕ ꯑꯥꯏꯟ ꯁꯦꯝꯗꯨꯅ ꯊꯤꯡꯒꯗꯕꯅꯤ ꯍꯥꯏꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯎꯅꯔꯛꯈꯤꯕꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯩꯉꯥꯛꯅ ꯃꯃꯥꯡꯒꯤ ꯆꯌꯣꯜꯗ ꯑꯁꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯐꯝꯁꯤꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯋꯥꯀꯠꯐꯝ ꯑꯣꯏꯅ ꯒ꯭ꯔꯤꯚꯥꯟꯁ ꯑꯄꯤꯜ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯁꯦꯝꯒꯠꯅꯕ ꯔꯨꯜꯁꯤꯡ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯋꯥꯠꯁꯑꯞꯀꯤ ꯏꯀꯣꯟ ꯀꯣꯟꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯄ꯭ꯂꯦꯠꯐꯣर्म ꯑꯁꯤꯗ ꯌꯨꯖꯔꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯗꯒꯤ ꯋꯥꯀꯠ 763 ꯐꯪꯕ ꯉꯝꯈꯤ ꯑꯗꯨꯕꯨ ꯋꯥꯀꯠ 19 ꯈꯛꯀꯤ ꯃꯇꯥꯡꯗ ꯄ꯭ꯂꯦꯠꯐꯣर्म ꯑꯁꯤꯅ ꯑꯦꯛꯁꯟ ꯂꯧꯈꯠꯈꯤ ꯍꯥꯏꯔꯤ ꯒ꯭ꯔꯤꯚꯥꯟꯁ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯥꯛꯄ ꯌꯨꯖꯔꯁꯤꯡꯒꯤ ꯀꯝꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯃꯗꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒꯤ ꯃꯊꯛꯇ ꯋꯥꯠꯁꯑꯞꯅ ꯃꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣर्मꯗ ꯃꯥꯡ-ꯇꯥꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯗꯤ ꯊꯕꯛꯁꯤꯡ ꯊꯤꯡꯅꯕꯒꯤꯗꯃꯛ ꯇꯨꯜ ꯑꯃꯗꯤ ꯔꯤꯁꯣꯔꯁ ꯀꯌꯥꯃꯔꯨꯝ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯄꯥꯎ ꯈꯛꯇꯪꯒ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯂꯩꯉꯥꯛꯀꯤ ꯍꯔ ꯘꯔ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ ꯋꯥꯡꯈꯦꯝ ꯀꯦꯟꯗ꯭ꯔꯒꯤ ꯍꯧꯈꯥ ꯃꯃꯥꯡ ꯀꯨꯟꯖꯤꯠ ꯃꯅꯨꯡꯗꯗꯤ ꯃꯃꯤ ꯇꯥꯗ꯭ꯔꯦ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯈꯦꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯧꯈꯥ ꯃꯃꯥꯡ ꯀꯣꯟꯖꯤꯜ ꯃꯅꯨꯡ ꯍꯤꯔꯝ ꯀꯌꯥꯗ ꯁꯣꯠꯊꯅ ꯂꯩꯔꯕ ꯂꯩꯀꯥꯏ ꯑꯃ ꯑꯣꯏꯔꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯀꯨꯝꯁꯤꯡ ꯏꯪ 2023 ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯡꯒꯪ ꯈꯨꯗꯤꯡꯃꯛꯇ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯐꯪꯍꯟꯅꯕ ꯊꯧꯔꯥꯡ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥ ꯑꯣꯏꯖꯔꯕꯁꯨ ꯂꯩꯀꯥꯏ ꯑꯁꯤꯗꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯃꯤ ꯇꯥꯗ꯭ꯔꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕꯅ ꯃꯤꯁꯤꯡ ꯅꯝꯅ ꯈꯨꯟꯗꯥꯕ ꯆꯥꯎꯔꯥꯛꯅ ꯌꯨꯝꯊꯣꯡ 900ꯃꯨꯛ ꯂꯩꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯛꯅꯕ ꯏꯁꯤꯡ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯄꯨꯈ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯂꯩꯈꯣꯝꯒꯨꯝꯂꯕ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯖꯤꯒ꯭ꯔꯤꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯍꯥꯞꯂꯒ ꯁꯤꯖꯤꯟꯅꯍꯧꯔꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯏꯇꯠ ꯇꯠꯇꯅ ꯗꯥꯏꯔꯤꯌꯥ ꯐꯨꯔꯤ ꯂꯣꯛ ꯈꯨꯂꯥꯏꯅꯆꯤꯡꯕ ꯃꯈꯜ ꯀꯌꯥꯒꯤ ꯂꯩꯅꯥ ꯂꯥꯏꯑꯣꯡꯁꯤꯡ ꯃꯥꯌꯣꯛꯅꯍꯧꯔꯤ ꯅꯣꯡꯒꯧꯕꯤ ꯆꯦꯛꯂꯥꯅ ꯅꯣꯡ ꯇꯥꯔꯛꯄ ꯉꯥꯏꯕꯒꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯇꯣꯇꯤ ꯏꯁꯤꯡ ꯇꯥꯔꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯅꯍꯧꯔꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝꯁꯤꯡꯗ ꯏꯁꯤꯡ ꯄꯤꯕ ꯉꯝꯂꯒꯗꯕ ꯋꯥꯏꯊꯧ ꯄꯥꯠ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯒꯤ ꯁꯨꯞꯅꯒꯤ ꯀꯤꯂꯣꯃꯤꯇꯔ 4.5 ꯔꯣꯝꯇꯃꯛ ꯂꯥꯞꯅ ꯂꯩꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯏꯁꯤꯡ ꯄꯤꯅꯅꯕ ꯄꯥꯏꯞ ꯑꯃ ꯐꯥꯎꯕ ꯎꯕ ꯐꯪꯗ꯭ꯔꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 44.21 ꯆꯪꯅ ꯁꯥꯈꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯀꯨꯝꯁꯤꯡ ꯏꯪ 2018ꯒꯤ ꯑꯣꯒꯁต์ 18 ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯝ ꯕꯤꯔꯦꯟꯅ ꯁꯪꯒꯥꯈꯤ ꯃꯤꯅꯤꯃꯦꯜꯁ ꯂꯤꯀ꯭ꯋꯤꯗ ꯗꯤꯁꯆꯥꯔꯖ MLD 18ꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯣꯏꯕ ꯁ꯭ꯀꯤꯝ ꯑꯁꯤ ꯁꯪꯒꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ CMꯅ ꯊꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏꯁꯨ ꯑꯣꯏꯔꯤꯕ ꯑꯁꯨꯛ ꯐꯖꯔꯕ ꯆꯥꯎꯔꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯂꯩꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯄꯤꯕꯒꯤ ꯃꯃꯤ ꯇꯥꯗꯕ ꯑꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯅꯍꯧꯔꯤ ꯍꯤꯔꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯍꯧꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯅ ꯉꯁꯤ ꯍꯧꯈꯥ ꯃꯃꯥꯡ ꯋꯨꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯔꯨꯕꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯇ꯭ꯔꯦꯖꯔꯔ ꯈꯨꯟꯖꯃꯌꯨꯝ ꯑꯦꯀꯥꯗꯁꯤꯅ ꯍꯥꯏ
ꯑꯩꯍꯥꯛꯅ ꯂꯩꯀꯥꯏꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯄ ꯆꯍꯤ 55ꯔꯣꯝ ꯐꯔꯛꯂꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯇꯣꯇꯤ ꯏꯁꯤꯡ ꯎꯗ꯭ꯔꯤ ꯂꯣꯏꯅꯅ ꯀꯣꯏꯂꯥꯁ ꯊꯥꯕ ꯂꯝꯕꯤꯗ ꯆꯠꯄ ꯐꯪꯗ꯭ꯔꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯂꯩꯔꯒ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯍꯤꯡꯖꯕ ꯂꯩꯀꯥꯏꯁꯤꯒꯤ ꯑꯌꯥꯝꯕ ꯏꯃꯨꯡꯁꯤꯡꯗꯤ ꯂꯩꯈꯣꯝꯒꯨꯝꯕ ꯊꯛꯄꯗ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯇꯨꯔꯦꯜ ꯏꯁꯤꯡ ꯑꯃꯗꯤ ꯃꯁꯥꯒꯤ ꯂꯅꯥꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯁꯣꯛꯂꯒ ꯊꯛꯅ ꯆꯥꯅꯔꯤ ꯃꯁꯤ ꯃꯇꯝ ꯑꯁꯤꯒ ꯆꯥꯟꯅꯗꯕ ꯈꯛ ꯅꯠꯇꯅ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯌꯥ ꯄꯣꯛꯅꯅꯕꯒꯤ ꯃꯔꯝꯅꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯗꯥꯏꯔꯤꯌꯥ ꯐꯨꯔꯤ ꯊꯨꯡꯕ ꯂꯣꯛ ꯈꯨꯔꯥꯏ ꯂꯣꯛ ꯊꯨꯡꯕꯅꯆꯤꯡꯕ ꯃꯈꯜ ꯀꯌꯥꯒꯤ ꯂꯩꯅꯥ ꯂꯥꯏꯑꯣꯡꯁꯤꯡ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤ ꯏꯁꯤꯡꯗꯒꯤ ꯊꯣꯛꯄ ꯂꯩꯅꯥ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕꯇ ꯅꯠꯇꯅ ꯆꯥꯎꯅ ꯃꯤꯄꯥꯏꯕ ꯐꯥꯎꯅꯔꯤ ꯃꯔꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯆꯥ ꯑꯃ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯖꯕꯅꯤ ꯈꯟꯕꯤꯗꯨꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯍꯟꯕꯤꯌꯨ ꯂꯣꯏꯅꯅ ꯑꯐꯕ ꯀꯣꯏꯂꯥꯁ ꯊꯥꯕ ꯂꯝꯕꯤꯗ ꯆꯠꯄ ꯐꯪꯍꯟꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯍꯤ 100 ꯁꯨꯔꯕ ꯊꯣꯡ ꯅꯤꯡꯈꯥꯏꯗꯨꯅ ꯃꯤꯑꯣꯏ 135 ꯍꯥꯠꯈꯤꯕ ꯒꯨꯖꯔꯥꯠꯀꯤ ꯃꯣꯔꯕꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯊꯨꯡꯈ꯭ꯔꯦ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯒꯨꯖꯔꯥꯠꯀꯤ ꯃꯣꯔꯕꯤꯗ ꯂꯩꯕ ꯆꯍꯤ 100 ꯁꯨꯔꯕ ꯊꯣꯡ ꯑꯃ ꯅꯤꯡꯈꯥꯏꯗꯨꯅ ꯃꯤꯑꯣꯏ 135 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯃꯇꯨꯡꯗ ꯉꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯣꯔꯕꯤꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯑꯃꯗꯤ ꯃꯤ ꯊꯤꯕꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯄꯥꯎꯗꯝꯈꯤꯁꯨ ꯍꯥꯏꯔꯤ ꯊꯣꯡ ꯅꯤꯡꯈꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯁꯤꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯊꯨꯡꯂꯕ ꯄꯟꯊꯕ ꯇꯧꯗꯨꯅ ꯃꯣꯔꯕꯤꯗ ꯂꯩꯕ ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯄꯗꯒꯤ ꯂꯩꯀꯠꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯎꯅꯈꯤ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯁꯣꯛꯂꯕꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯡ ꯅꯤꯡꯈꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯁꯤꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏ ꯂꯦꯚꯦꯜ ꯃꯤꯇꯤꯡ ꯑꯃ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯁꯤꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯔꯤꯚ꯭ꯌꯨ ꯇꯧꯈꯤ ꯁꯤꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯑꯁꯣꯛꯄꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯗꯤꯔꯦꯛꯁꯟ ꯄꯤꯈꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯄꯥꯡꯕ ꯌꯥꯕ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯇꯦꯡꯕꯥꯡꯁꯤꯡ ꯈꯨꯗꯛꯇ ꯍꯛꯊꯦꯡꯅꯅ ꯌꯧꯍꯟꯅꯅꯕꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯈꯪꯍꯟꯈꯤ ꯍꯧꯖꯤꯛꯀꯤ ꯄꯨꯡꯖꯥ ꯑꯁꯤꯗ ꯃꯊꯧ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯛ ꯁꯟꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯕ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯛꯄ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯃꯣꯔꯕꯤꯗ ꯕ꯭ꯔꯤꯇꯤꯁ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯂꯤꯔꯕ ꯊꯣꯡ ꯑꯗꯨ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ ꯊꯥꯗꯒꯤ ꯍꯧꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕꯅꯤ ꯅꯧꯅ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯁꯁꯄꯦꯟꯁꯟ ꯕ꯭ꯔꯤꯖ ꯑꯗꯨ ꯃꯃꯥꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯅꯤꯡꯈꯥꯏꯈꯤꯕꯅꯤ ꯔꯦꯅꯣꯚꯦꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯔꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯃꯤꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯕ ꯌꯥꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 4ꯅꯤ ꯂꯩꯔꯒ ꯅꯤꯡꯈꯥꯏꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ 93ꯀ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ ꯊꯣꯡ ꯑꯗꯨ ꯃꯤꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯅꯅꯕꯒꯤꯗꯃꯛ ꯍꯥꯡꯗꯣꯛꯀꯗꯕ ꯃꯇꯝ ꯊꯥ 5 ꯋꯥꯠꯂꯤꯉꯩꯗ ꯍꯥꯡꯗꯣꯛꯂꯨꯕꯅꯤ ꯍꯥꯏꯕ ꯁꯁꯄꯦꯟꯁꯟ ꯕ꯭ꯔꯤꯖ ꯑꯗꯨ ꯅꯧꯅ ꯁꯦꯝꯒꯠꯈꯤꯕ ꯑꯣꯔꯦꯕꯥ ꯒ꯭ꯔꯨꯞ ꯍꯥꯏꯅ ꯈꯪꯅꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯁꯤꯚꯤꯛ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯒꯤ ꯊꯣꯡ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯕꯒꯤ ꯐꯤꯠꯅꯦꯁ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯅꯤ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ